Tangbal creator na ngasi mayanggidamal puduna lakchari Dr. Stephen Hawking gi punsi warida yumfam oiba lairik ama oina amadi movie ama oina puthokiba The Theory of Everything. Wari asi Dr. Stephen Hawking gi punsi wari ni. Dr. Stephen Hawking na science ki lamda singthaningai oiba kauthokpa ngamlaroidaba kaya taurambada natana magi personal life ta thengnakiba struggle challenging kaya amana takpiramli mioiba khoina maithiba haibasi kaidonungda yazaroidabani mipum khudingda karigumba amamamdi malemasida tawbangamagi thauna lechai wari sigi horakpada 1963 Cambridge University of England da university gi oiba party ama tawrami party aduda nupi ama mathanda lepami nupi dugi mamingna Jane gi manakta Stephen Hawking changsilaktona mabani wari sanarami Jane literacy gi student ni Stephen astrophysics ki student ni mabani subject khena badanatana Jane di sorbut hazaba mishakni adubi Stephen di sort hazadaba mishak amani Jane hangla ami space grahagi maramda tambasingidi karida thazaba thambagi Stephen equation amakak grahagi maramda pumnamak pakum pibangamba adugumba equation Jane adudi kari equation no Stephen mo makatari equation adubuni aikoina thigalibasi hairi mabani gi wakhal manaramde adubu mabani amana amabu pamnarami mabani gi attraction adu atenma matamda nushibagi mari oikhirami Stephen Jane bo magi parents ka unahalami Stephen lairik tama thoyam na yauzaba apawa satra amani adubu ma hauzik phawba magi thesis to karamba subject ta tawgadabano khanglamde masigidama mogi professor duna concern tawrami professor duna hairami ai next week ta student kharaga loinana London da chatkani mafam aduda mathematics ki lecture ma sulakani Stephen su mafam aduda chatlami lecture adu black hole gi maramdani lecture asibu yawrba matung Stephen topic asida magi thesis irage khanki subject asida thijin mahauki nong mama blackboard ta topic asigi maramda iringai magi makho nik pahorami blackboard da igi hain hotna jarabasu makhut adu nikman bana ibangam khidre karino tawribasi magi masada haina mayamna pakhachana classroom adudagi thoglai khara chatpa horoklabakan magi hakchang duna mabu thadokhibugum yamna kanna laimaida gyan mangduna takhi mamit pangtholokpadama hospital da leirami doctor na check up tawrami Stephen mamang dasu masa sonthaba wanthaba marakta adum tawki adubu handaki asumna sathina gyan mangkhibadi yaudri thengnadri doctor na full body check up tawraba matungda hairami nangi hakchangda naribasi ALS haibadi amyotrophic lateral sclerosis neuron disease amani lainasi yamna kiningai oiba lainani lainasina naraba mishak adu masa pumba paralyzed tawgani kanagasu wari saba ngamla aroi karigumba amatasu chaba thakpa ngamlo oidoribani adugisu mathakta kaisum phawba khangba ngamlo oi doctor na makhatare Stephen nangi matam yamdrabada chahi animu lairi Stephen na doctor da hangai aigi brain gi fibam sidi kamdogani doctor na brain di kaisum ahong balairoi hauzik laibiba asum adumak laigani adubu tumda nang khanbadi ngamgani adubu nang na khallibadu karino haidokpa ngamlo oi masidagi Stephen gi punsi ahongmana thankhre masana masabu magi kamanung adudagi hendoktana laiki somdana Jane call yamna tawki adubu Stephen di Jane ga wari sanaba pamdre Jane Stephen gi manakta oina laktuna mabani unaki Jane su khangi hawjikti Stephen gi hakchangi oriba phibam adu Jane Stephen da hairei aina nangbu nushi nangi nafamda chahi ani khak lairabadi chahi ani adu nanga loinana hingba pami mafam asida Stephen gi mapada wari haudoklami Stephen gi lairiba phibam aduda mapanadi Jane Stephen lohongba haibasa yaninglamde adubu Jane mapada haizaduna ayaba lawrami asumna Stephen amadi Jane lohonglami lohonglaba matung macha ama fangjare Stephen magi thesis theory aduda thizinbadu loshinduna submit tawrami professor singduna magi theory aduda penjarami Stephen bu thagatlami sigi matung kari tawge khalli haina professor mana hangbada Stephen ai theory asibu proof tawnaba hotnagani haujikti Stephen Dr. Stephen Hawking oire adubu matangi matungina magi hakchangdi hanadagi ka hena sokchilai nongma stair ka khanana ba mayamna wana hotnajai adubu magi hakchangdu lengma phawba ngamdana yamna wana kakhatna ba hotnaki madugi matung Jane magi dama wheelchair ama puraki Stephen wheelchair da phamba pamlamde adubu ma upai leite phamba taki
Hauzikti magi hakchangi lengthok lengsinda masagi control kashum leizadre. Matamde sum housing ki bana machama ga somu pangzaki Stephen su masadu leng bangamdrabanina problems yamna leire. Man numidang ama fruit ama litsin ge hana tawbada magi makokta panduna leiba matamda fruit tudagi achakpa mai uduna magi wakhalda idea ama lakhi. Idea aduna visibility of black hole haiba theory ama mayamda puthoklami. Lairiba professor sing adu theory aduda sukimatik impress oirami. Stephen chahina riba misakni adubu mana science kilamda singthaningai oiraba kaya tawrambana mayamna ngasisu singthanari. Hotna jari basiga loinana mahaki hakjangi fibam sum soksila abani somnana jengi manglansu kairi mahasu magi thesis tu loishinba pami. Adubu Stephen amadi machasingi hotnabada magi lairik tamai onsananaba matam fangkide. Jena wakal nungaitaba ubada jengi mamana jenbu church chatnanaba haiki. Wakal kare nungainanaba jensu church chatpa hauki. Mafam aduda Jonathan kauba nupa amaga thengnarami. Jonathan gi loina binupisu taibang pansida laikhidre. Mabani sum chamna wari watai sanarami. Jena Jonathan bu machasingda piano tambinabagidamak mayumda kauramki. Jonathan Stephen gasu sakhang maikhang narami. Jonathan chananaba tholakpada Jane da hairami kaigumba mafam amada hekta matam amada hekta aina pangba yaba mateng leirabadi aibu ningshingbirau. Stephen gidamakta oirabasu matam chupada ai leiri kauganu. Stephen na magi nupida hairami kaigumba kanagumba mana mateng pangbiba pamlabasu maduda aigi yaningdaba kaisum leite. Stephen masana khangjarami mana fana yamna honadunasu kaigumba fibam amatada Jane gi mateng pangbiba ngamdre. Jane ga chatwinaba mabu ngakpiba ngamdre haibadi Jane na kanagumba amaga punsi chatminaragi haina khalabasu maduda magi yaningdaba karisu leite haibani. Tapna Jonathan moigi family ga naksina bahauruklami. Jane gi thabak singda mateng pangbirami. Masiga loinana Stephen busu yengsinbirami. Macha singasu sanaminarami. Amarumda yenglabadi Jonathan su family sigi miyoi oirabugumbani. Loinana Jane ga mabani gi friendship su hena chatsinarami. Matam kharagi matung Jane pregnant amuk oirami. Macha nupa ama poklami. Macha adu Stephen gi nate Jonathan gi ni haina chibon miyamna ngangnaba haurai. Stephen gi mamana Jane da angang sigi mapa kanano hangbada Jane na Stephen gi ni haina kumlaki. Wari si Jonathan na tarami Jonathan mafam adudagi chatnanaba thoklai. Jane na uduna Jonathan bu khamlami hairami. Ai ichasing amadi Stephen su nangi mateng mathau tari. Hauziki oinadi ai chatkibana chumni maramdi mipum khuding wahang ase hangnari. Aikhoi ani gi maramda wari sanari. Hoi aigi thamoida nangbudi khanjai nangbu nungsi. Jane su aigi thamoida su nangbu khanjai. Asumna Jonathan mafam adudagi chatki. Matam kharagi matung nongma Stephen opera ama yengnabagidama invitation ama fanglami. Stephen na Jane da nang aiga chatrabasu yani aigi students singna aibu pubirani nang angang singa loinana camping chatlo. Jane na ithanda pumnamak se manage tawba ngamdre hairami. Stephen na Jonathan bu kauduna nangi mateng pangbinanaba hayudana. Jane na ma amohana laklaroi. Wa sitabadagi Stephen ma masamuk chatuna Jonathan bu church ta unaba laktuna hairami. Jane bu nangna mateng pangbiu. Stephen loinamak khangba uba mishakni. Mana fana pamlabasu magi leiri pipiba masina Jane bu maikai amatada mabu mateng pangba chatminaba ngamde. Jane sumyoibani ma sunungaina awatpa leitana leihaningi. Asumna Jane amadi Jonathan machasinga loinana camping gidamak chatlami. Somdana Stephen opera yengbala ami. Mafam aduda Stephen gi hakchang kahena ngamlaktre sontharaki. Ma pneumonia narami maramasina hospital da admit tawrami. Jane na hospital yobudadi doctor na Jane da hairei. Stephen yakchang se yamna sokchile ma hozei ventilator hapaga leiribani. Athubada operation tawduna khanau mapada huttuna madudagi influencer gi matengna chaba thakpa tawgadoribani. Adubu masina ma wangangbadi sungoi oithoklaroi. Stephen amadi magi family nariba lainasigi matangda ayamba khangle aduna hanana pumnamak thengnanaba sem sarabani. Jane na operation tawnanaba ayaba pirami maramdi Stephen bu yariba makhai kuina sangna hingba pamibani. Masigi matung Stephen gi operation mai pakna chatharami.
Hausekti Stephen wahai ama phauba haiba namjadre mayadagi kaigumba ama phauba chaba famjadre Stephen wangang basungam drabanina atopaga pau phaunanaba kaigumba pambay amadi thibadai Jane Stephen bu spelling board paba takpirami masina pau phaunaba ngamgadoribani Stephen gidama mabu yingsinbinaba nurse ama thamlami nurse tugi mamingna Ellen ge spelling board tugi matengna wari sanarami adubu spelling board tu kuina sizinadre maramdi Stephen gidama voice synthesizer puraki masida remote nokutna paiduna mana iningibadu type tawba yarami maduda type tawriba pumba screen da thoktuna robotic oiba khonjel da thohangadoribani masina Stephen gi maphamdadi achoba mateng amani machine asigi matengna lairik amasu Stephen na irami lairik tugi mamingna A Brief History of Time lairik ase international bestseller book ki record lobangam khiba lairik ni masigi matung America da award launanaba Stephen bu kawraklami Jane da su wafam si hairami Stephen na chatkadoriba sida magaloinana Ellen ga oina chatke hairaki wafam asida Jane su khangle mabani gi husband wife oibagi marisi kari su wahan thok laitre mamintagi ngaire mabani gi marakta lairamba nungshiba apamba wakhal pumba loikibagum tawre masida kanagisu aranba karisu laite punsi khongchatta fibam na matamna ohelaiba mataw aduda makoyanima nungairamde mamitagi pigi ira chela ami adubu hongdaba yadraba miyoi pokni aikhoina pamba oheningbado adukhak oiba oithokte mamangda Stephen doctor na chahiani muk hinkhini haikibani aduma oirabasu Jane Stephen ga lohongki madumagi nungshibani mari adubu magi chapchaba responsibility lauduna semgatkibani adubu hojekti mabani gi marakta karisu laitrabagum oire maramasana mabani divorce tawrasi haina yanarami tunda Jane Jonathan gi manakta lakhi maramdi mabani hanasu amana amabu nungshi somdana Stephen Ellen ga loinana America da chetlami Stephen ga Ellen ga su yamna nungshinai America da Stephen bu yamna harauta yamna oktuna ikai khumnarami Stephen stage da famduna students sing aduda speech pinanaba hairami mafam aduda lairiba miyamdugi wahangi paukum phajana pirami Haujeksu magi wahaida miyambu nokhanba ngamba pelhanba ngamba adum yauri aroibada magi punsi adudagi tamakpa thengnarakpa wari khara mayamda share tawrami Stephen na hairami miyoibana tawbangamdaba hotnabada orodaba karisu laite alkhoi pumnama loina khenai amaga manade punsidu phanayamna wajasanu punsidu phanayamna wadabasu nangna tawbangamba karigumba ama natraga amadi soiduna laigani mai paknanaba lambi maramdi punsina lairiba makai pandandugi thajabasu loibana khiroi wahi singasi taraga lairiba miyamadu inspiration fanglami khoba khuduna Stephen bu thagat pafongdoki masigi matungda England da mu halaki England da lakpaga Queen Elizabeth tuna magi palace ta kaurami England bu represent tawduna science kilamda malemda saktak pibagidama pukning thawgatlami mafam aduda Jane amadi macha ahum busu puduna chatlami masigi matung Jane Jonathan ga lohonglami magi PhD solution duna Jonathan ga harau na nungaina leirami Stephen sumagi nurse Ellen ga loinana punsilin minakhi Stephen Hawking na pamlami madudi wahang pungnamak pakumpi bangamgodaba modern physics mayam wari asi matang asida lojare mayamna wari sibu nungai birabadi channel asibu subscribe tawbiramu